Chief Minister na ada koi President unaba Amisa unaba aduga leiriba expansion su torok pa yai ba tuan ba koi gi media singi report ma magi source gi pinna bshauri tamo gi meng da as a journalist amon su haji leiriba Manipur ai jeli thamjage hoi hoi akoi gi PR loi hai PR loi ka koi gi hauki ba koi gi February marida aki wasak lo ki bi ko akoi moi manga se hoi Deputy CM ani yaure akoi nagagi yaure kuki gi yaure rebaitina ko oire akoi chimis oire hai na moina do city ko na hai re ba Deputy CM du na hai ba barat da ngam pa da ying bi rakhe da akoi gi ya ma sak na ba koi oire ba mai tai hai ko sisena koi gi Chief Minister ro nagaga akoi gi kuki gi ai da Deputy CM bibire kaya da ko yang fajan kharba no ana harawi ba ba aduge tangmari sida akoi wasak lawra matung no badrigdi honorable Chief Minister Khemchan Delhi da chala kan mage atom Prime Minister Narendra Modi Amit Shah ani BJP Nation President akoi Nabil sangai ba ke unore e ko akoi da dum shi yana ba akoi mamang gi lenga ki le ba Chief Minister do Delhi da ko kan ma resign Chief Minister ki resign tawlo ni Manipur lan kada thoi matam madu da amuk tam Prime Minister unage hu unage matam pibi gi ne ba adu hadukti honorable akoi gi anuba akoi gi Khemchan chapa matam dagi law gale la sa ko lagi law Manipur Chief Minister lai har kada unore nuai ba nuai da jam si thak dingai ba haiji Khemchan bu Delhi gi sing ba chuna yak tam matam chana akoi gi ngo bina nung akoi gi irik ga yo ngai bina ni ka do uri ni ba adu ore gadi aina Chief Minister hajir gadi adumna honorable ko ye Prime Minister adagi ati President atai te unaba matamda nari ba kandam ba ki da mutta ko ye adu unabagi magi phuphin phangal lo ba mantri mandon su chap chan chok thu kari ki thenga ta thambino ari ko je Manipur thoi ba ko ye la la se chap chan lu chin ba chilu masi lu chin ragadi ai ga che dagi halaroi aina de Chief Minister oina leitar ka suna miyam ebo mokari oina doctor maringjen panda ban bathona laitaba samwidan khangdabne hairani ai Manipur halaroi aina hanjani subo kari gino tha aba far ba ko awat mantri tene hapagam si kari dam to hai baji hai wo bai haji laina chom pira ganda adana ko taw do nobim mo nobin da phamaga hai wa wari do e chakur Manipur lo ode phim phagale sisi tawre hai bagi tambu tabne Lebak Mapuri, India gi, tapi betul betul juga. Manipur si ware, si kampung usai re, si orang kerja aku jemput ni, si kan biu, hai bisi juga, mana thore na hai kita ni ba. Delhi tu cale, mumun do cakre, mumun hal anu, mumun do pun mak thong nuna, jeng mumiang jadi, pick merah phone, ada yang mek merang cak bagi, kana bagi, nabi capar unda bagi, si kekanjung ni do itu. Si adu lepak ki aku gi jauh bagi kai ka dono bai si kan pi ragal aku gi ni sele jam nomor lepak ding no baba yo baba di tiket ka thok ba honesty percent siang mari yo baba Khemchan ni sada badi hor ka 5 dan phang ba tai kun do da usidra discipline ju mo sana bai ji yi ga do ragal ba da li da chala ka da lai charong pi da to bu tam da hayo bari pa ga hayo ba husi aina Chief Minister uri se kaya sudraba kakal me ama wala ba da oidibani wasim ihana mada thuna karigino sambidan piriba sambidan Chief Minister da piriba laga assembly ke yoba pirido si chaptana pang pio aduga masidi masiparo ko tamdar Manipur to iba lalache lukshin biu karigino Bharat tir Prime Minister laga si bor Manipur la lukshin ba pure dim karigino Manipur la akada chuchan ko hara thungi chuan pudagi kangana thungi kangana thugana khara wa ngam maganda mari le no batam do ki Chief Minister ado pawa wari sanada hanjini karino akhir to birisha harga machin da ekta chida phajana magi Chief Minister obi ki piri ba magi samjara piri ba mayam da puru ganda century lusung go chida padana biya phar leina taksi gasi nai na takam thok ba hak to piu chitawena hai bang mo wa hai bang ba ganda adu ki ngai pak pagi pajen phiran de pura ga lalu chalo kano hangeno adu orgadi very good Chief Minister Khemchan nang tadi ko mapu lebak mapu oi nang tadi ko bayang bu ko na kon ba kalu ko tha taru ki nang mapu ni ko ipam khambi me hore khambi me kal si idu no tho yor ba da nang na na chung thoi nang na kan ho nei very good hana mo na hai ga dab le ba adra ko ji ga da Delhi de leiri ma ali hai ka si su yun ko me sa me sa un ni hai ni ba thang thok un ro ko de no bai pak bo yo
ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯩꯔꯥ ꯀꯠꯇꯅ ꯃꯩ ꯄꯥꯎ ꯍꯥꯏꯗꯅꯅꯦ ꯊꯣꯡꯒꯥꯟ ꯈꯨꯗꯤꯡꯒꯤ ꯏꯃꯨꯡ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯒꯦ ꯑꯗꯨꯒ ꯑꯇꯣꯞꯅ ꯑꯣꯅꯔꯕꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯂꯥꯜꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯟꯅꯕ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠ ꯂꯧꯐꯝ ꯊꯣꯛ ꯊꯧꯗꯥꯡ ꯂꯧꯔꯒꯅꯤ ꯍꯥꯏꯕꯗꯨ ꯄꯨꯔꯒ ꯂꯥꯛꯎ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯄꯤꯌꯨ ꯁꯤ ꯄꯨꯔꯒ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯅ ꯁꯦꯝꯃꯦ ꯍꯥꯏꯔꯒꯅ ꯃꯣꯏ ꯃꯔꯤ ꯈꯛꯇꯪ ꯃꯉꯥ ꯈꯛꯇꯪ ꯂꯧꯔꯒꯥꯟꯗ ꯍꯥꯠꯅ ꯊꯝꯃꯤ ꯀꯔꯤꯒꯤꯅꯣ ꯁꯤꯕꯣ ꯑꯗꯒꯤ ꯌꯦꯡꯉꯣ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯄꯥꯟꯕꯤꯈꯤꯕꯗ ꯌꯦꯡꯉꯣ ꯏꯕꯦꯝꯃ ꯑꯣꯅꯔꯕꯜ ꯑꯩꯈꯣꯏꯅ ꯆꯥꯛꯈꯤꯕꯖꯟ ꯅꯨꯡꯁꯤꯕ ꯏꯆꯟꯗꯤ ꯑꯩꯈꯣꯏ ꯑꯦꯖ ꯑꯦ ꯖꯦꯅꯦꯔꯦꯁꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯔꯛꯏ ꯃꯥꯒꯤ ꯁꯤꯟꯁꯤꯌꯔꯇꯤ ꯑꯣꯏꯕ ꯑꯇꯩ ꯑꯣꯏꯕ ꯃꯣꯏ ꯈꯪꯉꯤ ꯑꯗꯨ ꯃꯥꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯥꯔ ꯀꯩꯒꯤ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯐꯝꯗꯨ ꯃꯉꯣꯟꯗ ꯂꯥꯟꯊꯣꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯗꯤꯜꯂꯤꯗ ꯂꯩꯔꯦ ꯕꯥꯁꯋꯦꯟꯒꯤ ꯈꯨꯊꯥꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯧꯔꯦ ꯕꯥꯁꯋꯦꯟ ꯈꯨꯊꯥꯡꯗ ꯋꯥꯁꯛ ꯂꯧꯔꯦ ꯇ꯭ꯔꯥꯏꯕꯦꯜ ꯍꯥꯏꯔꯤꯁꯤꯗꯤ ꯅꯥꯒꯥ ꯀꯨꯀꯤꯗ ꯅꯠꯇꯦ ꯑꯗꯨ ꯃꯌꯥꯝ ꯇ꯭ꯔꯥꯏꯕꯦꯜ ꯃꯌꯥꯝꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯇꯧꯗꯧ ꯃꯌꯥꯝꯗꯨꯗꯤ ꯃꯥꯕꯨ ꯀꯩꯅꯣꯗꯨꯕꯨ ꯁꯣꯏ ꯁꯥꯡ ꯇꯧꯗꯅ ꯑꯗꯨꯁꯨ ꯑꯗꯒꯤ ꯐꯥꯏꯟ ꯁꯨꯗꯅ ꯁꯤ ꯇꯧꯗꯅ ꯁꯤ ꯇꯧꯔꯤꯕ꯭ꯔꯥꯕ ꯁꯨꯃꯥꯏꯅ ꯃꯟꯇ꯭ꯔꯤ ꯍꯥꯞꯄꯤꯔꯤꯁꯤꯕꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯀꯩꯅꯣ ꯅꯣꯏꯕꯣ ꯍꯥ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯂꯩꯒ ꯁꯨꯃꯥꯏꯅ ꯃꯟꯇ꯭ꯔꯤ ꯍꯥꯞꯄꯤꯔꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯀꯔꯤꯅꯣꯕ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯍꯥꯞꯄꯤꯔꯤꯁꯤ ꯀꯩꯅꯣꯕ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯍꯥꯞꯄ ꯇꯥꯔꯒꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯌꯥꯎꯍꯟꯕꯤꯌꯣ ꯃꯥ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯗꯅ ꯃꯔꯤꯕꯥꯛ ꯅꯝꯗꯝꯁꯤꯗ ꯆꯠ ꯈꯣꯠꯇꯅ ꯃꯌꯥꯝꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯌꯥꯝ ꯁꯣꯠꯇ꯭ꯔ ꯃꯌꯥꯝꯁꯤꯒꯤ ꯊꯕꯛ ꯇꯧꯕꯤꯌꯣꯕ ꯃꯃꯤꯡꯗꯒꯤ ꯅꯦꯝ ꯁꯦꯛ ꯃꯃꯤꯡꯗꯒꯤ ꯃꯃꯥ ꯑꯣꯏꯕ ꯃꯃꯤꯡꯗꯒꯤ ꯃꯄꯥ ꯑꯣꯏꯕ ꯃꯃꯤꯡꯗꯒꯤ ꯂꯩꯉꯥꯛꯄ ꯑꯩꯈꯣꯏꯁꯤꯕꯨ ꯅꯣꯏꯒꯤ ꯆꯥꯛꯄꯣꯛ ꯆꯥꯕ ꯃꯐꯝ ꯅꯣꯏꯒꯤ ꯁꯥꯟꯅꯐꯝ ꯂꯕ ꯑꯩꯈꯣꯏꯁꯦ ꯍꯥꯏꯕ ꯂꯥꯛꯑꯦꯕ ꯑꯗꯨꯅꯤ ꯌꯦꯡꯁꯥꯛ ꯄꯤꯖꯦꯟ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯦꯂꯦꯟ ꯂꯩꯖꯕ ꯑꯃꯅꯦꯕ ꯑꯗꯣ ꯃꯥꯁꯨ ꯍꯥꯏꯔꯤꯔꯣ ꯆꯧꯅꯨ ꯅꯪ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯣꯏꯒꯤ ꯈꯨꯠꯂꯥꯏꯐꯝ ꯃꯌꯥꯝꯗꯣ ꯊꯤꯡꯉꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨ ꯊꯤꯡꯕꯒꯤ ꯋꯥꯗꯨꯗꯤ ꯉꯍꯥꯟꯅ ꯈꯪꯉꯝꯃꯅꯤ ꯏꯟꯗꯤꯌꯥꯒꯤ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯞꯁꯦ ꯈꯪꯉꯝꯃꯅꯤ ꯌꯨꯅꯤꯐꯣꯔꯝꯁꯦ ꯈꯪꯉꯝꯃꯅꯤ ꯅꯦꯝꯆꯥꯛ ꯀꯤꯖꯦꯟꯅ ꯀꯔꯤꯒꯤ ꯕꯥꯁꯋꯦꯟ ꯈꯨꯊꯥꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯥꯎꯔꯤꯅꯣ ꯋꯥꯁꯛ ꯂꯧꯔꯤ ꯍꯥꯏꯕ ꯃꯔꯝ ꯈꯪꯉꯝꯅꯦꯕ ꯃꯔꯝ ꯈꯪꯅ ꯅꯦꯝꯆꯥꯛ ꯀꯤꯖꯦꯟꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯃꯅꯤꯡ ꯇꯝꯗ ꯌꯥꯎꯕ ꯉꯝꯗꯕꯅꯣꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯑꯣꯏꯕꯒꯤ ꯑꯥꯔꯊ ꯊꯣꯛꯑꯀꯥꯟꯗ ꯃꯌꯥꯝꯒ ꯁꯝꯅꯕ ꯉꯝꯗꯕꯅꯣꯕ ꯁꯤ ꯐꯥꯏꯟꯗ ꯆꯠꯅꯔꯤꯕ ꯖꯥꯠꯂꯣ ꯈꯔ ꯇꯧꯔꯀꯥꯟꯗ ꯁꯤ ꯌꯥꯝ ꯂꯥꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯩꯅꯕ ꯐꯥꯎꯗ ꯑꯣꯖꯥꯅ ꯍꯪꯕꯤꯔꯛꯄ ꯑꯩꯈꯣꯏꯅ ꯈꯨꯝꯖꯕ ꯑꯗꯨ ꯇꯧꯕ ꯅꯩꯅꯕ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯇꯜꯂꯦꯕ ꯀꯅꯥ ꯇꯥꯕꯤꯔꯒꯦ ꯁꯤ ꯀꯩꯕꯨ ꯀꯩꯕꯒꯤ ꯎꯇꯣꯡ ꯑꯍꯣꯕꯗ ꯏꯁꯤꯡ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯑꯗꯣ ꯍꯣꯜꯂꯒꯨꯝꯁꯤ ꯎꯇꯣꯡ ꯁꯣꯛꯕꯁꯤ ꯏꯁꯤꯡ ꯃꯊꯛꯁꯦ ꯏꯁꯤꯡ ꯁꯣꯛꯕꯒ ꯀꯥꯟꯅꯐꯝ ꯈꯪꯖꯦꯕ ꯑꯗꯨꯅ ꯌꯦꯡꯉꯨ ꯅꯦꯝꯆꯥꯛ ꯀꯤꯖꯦꯟ ꯑꯗꯒꯤ ꯌꯦꯡꯉꯨ ꯁꯤ ꯂꯦꯠꯄꯥꯎ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯃꯣꯏ ꯂꯥꯛꯑꯝꯃ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯁ ꯋꯥꯁꯛꯄ ꯌꯥꯎꯏ ꯋꯥꯁꯛꯄ ꯅꯨꯃꯤꯠꯇ ꯑꯩꯐꯥꯎ ꯌꯥꯎꯏ ꯑꯩ ꯂꯦꯠꯄꯥꯎꯒ ꯑꯩꯒ ꯀꯩꯅꯣ ꯁꯣꯔꯤ ꯀꯩꯅꯣꯗꯣ ꯍꯥꯟꯅꯒꯤ ꯑꯣꯏꯔꯝꯕꯗꯣ ꯑꯦꯂꯦꯝ ꯀꯧꯇꯦ ꯁꯣꯔꯤ ꯉꯥꯛꯄꯤꯔꯅꯤ ꯑꯦꯂꯦꯝ ꯀꯧꯇꯦ ꯃꯁꯥꯃꯛꯇꯣ ꯑꯩꯒ ꯒꯚꯔꯅꯔꯒꯤꯗ ꯑꯩꯒ ꯈꯨꯠ ꯁꯣꯛꯑꯦꯕ ꯇꯥꯗꯥ ꯑꯁ ꯅꯨꯡꯉꯥꯏꯌꯦ ꯍꯟꯗꯛ ꯂꯥꯛꯄ ꯅꯨꯡꯉꯥꯏꯌꯦꯅ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯂꯣꯏꯅꯃꯛ ꯁꯤ ꯆꯪꯁꯤꯟ ꯇꯧꯁꯤꯟ ꯇꯧꯒꯗꯕꯅꯦꯕ ꯃꯄꯨ ꯑꯣꯏꯔꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯣꯏ ꯀꯔꯤ ꯈꯟꯅꯕ ꯌꯥꯕ꯭ꯔꯥ ꯀꯩꯅꯣ ꯍꯥ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅꯉꯩ ꯁꯥꯎꯠ ꯑꯦꯁꯤꯌꯥꯗ ꯃꯅꯤꯡ ꯃꯈꯥ ꯇꯝ ꯂꯩꯔꯤꯕ ꯑꯃꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯖꯔꯁꯨ ꯂꯩꯔꯤꯕ ꯑꯦꯒꯦꯠꯃꯦꯟꯁꯦ ꯃꯔꯁ ꯇꯧꯔꯤꯅꯦꯕ ꯁꯤ ꯋꯥꯍꯟꯊꯣꯛ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯒꯗꯤ ꯃꯣꯏ ꯄꯥꯛ ꯂꯥꯛꯆ ꯌꯥꯄꯣꯠꯇꯦꯕ ꯑꯥꯔꯇꯤꯀꯜ 3 ꯂꯨꯛ ꯌꯨ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣꯕ ꯑꯗꯨꯅ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅꯅꯦ ꯌꯥꯎꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝ ꯅꯦꯝꯆꯥꯛ ꯀꯤꯖꯦꯟ ꯂꯣꯁꯤ ꯗꯤꯈꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟꯗꯥꯁ ꯀꯣꯊꯣꯛꯖꯝ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯀꯦ ꯑꯩꯁ ꯂꯣꯀꯦꯟ ꯅꯣꯏ ꯃꯌꯥꯝꯁꯦ ꯋꯥꯁꯛ ꯂꯧꯔꯕꯅꯤꯀꯣ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯅꯣꯏ ꯅꯦꯝꯁꯦ ꯑꯣꯏꯅ ꯍꯔꯥꯎꯗꯅ ꯑꯩꯗꯤ ꯀꯦꯕꯤꯅꯦꯠ ꯃꯤꯇꯤꯡ ꯐꯪꯉꯦꯅꯅꯦ ꯇꯨꯡꯗ ꯒꯥꯠꯀ ꯉꯥꯛꯑꯒ ꯁꯥꯇꯤꯟꯒ ꯇꯨꯞꯄꯒ ꯆꯠꯂꯒ ꯍꯔꯥꯎꯖꯗꯅ ꯋꯥꯁꯀ ꯂꯤꯠꯂꯒꯅꯦ ꯑꯗꯨꯅ ꯅꯔꯤꯐꯪ ꯃꯅꯤꯄꯨꯔꯗꯤ ꯑꯗꯨꯅꯗꯤ ꯌꯥꯔꯣꯏꯅ ꯁꯤꯟꯁꯤꯌरिꯇꯤ ꯑꯣꯅꯦꯁꯇꯤ ꯗꯤꯗꯤꯀꯦꯁꯟ ꯑꯗꯒꯤ ꯑꯩꯒꯤ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯤꯕꯗꯨ ꯈꯪꯉꯒ ꯇꯧꯒꯗꯕꯅꯦꯕ ꯌꯥꯔꯣꯏ ꯅꯣꯏ ꯃꯉꯥ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯄꯥꯏꯕꯁꯤ ꯌꯥꯔꯣꯏꯀꯣ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯤꯕꯗꯨꯅ ꯀꯔꯤꯅꯣ ꯅꯣꯏ ꯑꯗꯨꯝ ꯐꯥꯛꯇꯣꯛꯑ ꯄꯥꯎꯕ ꯐꯥꯛꯇꯣꯛꯑꯒ ꯄꯥꯎꯕ ꯐꯥꯛꯇꯣꯛ ꯄꯥꯕ ꯇꯜꯂꯦ ꯍꯥꯏꯔꯒꯁꯨ ꯑꯈꯪꯕ ꯂꯣꯌꯔ ꯈꯪꯗꯦ ꯑꯗꯒꯤ ꯑꯇꯩ ꯗꯦꯗꯔ ꯑꯩꯈꯣꯏ ꯂꯥꯔꯅꯔꯁꯤꯡ ꯀꯧꯔꯀꯥꯟꯗ ꯀꯔꯤ ꯌꯥꯎꯔꯤ ꯀꯔꯤꯒꯤ ꯑꯥꯔꯇꯤꯀꯜꯅ ꯀꯔꯤ ꯌꯥꯎꯔꯤ ꯑꯗꯣ ꯑꯃꯨꯛꯀ ꯇꯝꯃꯨ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯁꯟ ꯆꯠꯂꯤꯁꯤꯗꯤ ꯑꯩꯈꯣꯏ ꯇꯝꯃꯤꯁꯤꯗꯤ ꯑꯩꯈꯣꯏꯗꯣ ꯍꯩꯕ꯭ꯔꯥꯕ ꯑꯗꯨ ꯄꯥꯍꯜꯂꯣꯕ ꯃꯔꯛ ꯁꯪꯕꯤꯙꯥꯟꯅ ꯀꯔꯤ ꯄꯤꯔꯤꯒꯗꯧꯔꯤꯒꯦꯗꯣ ꯑꯗꯨ ꯈꯪꯗꯅ ꯑꯩꯈꯣꯏꯗꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯀꯦꯕꯤꯅꯦꯠ ꯑꯗꯨ ꯑꯣꯏꯔꯦ ꯍꯔꯥꯎꯗꯅ ꯒꯞꯒ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯀꯧꯔꯛꯇꯒꯦꯕ ꯂꯩꯔꯤꯄꯥꯛ ꯅꯨꯡꯁꯤꯌꯣ ꯂꯩꯔꯤꯄꯥꯛꯀꯤ ꯁꯤꯒꯤ ꯂꯩꯔꯃꯥꯏꯗ ꯅꯣꯏꯅ ꯅꯈꯣꯡꯅ ꯆꯠꯂꯤꯕ ꯀꯣꯔꯣꯠ ꯄꯤꯕ ꯒꯥꯔꯤ ꯇꯣꯡ ꯆꯠꯂꯤꯕ ꯇꯥꯏ ꯄꯨꯜꯂꯤꯕ ꯁꯤꯔꯁꯨ ꯏꯔꯩꯄꯥꯛꯇ ꯄꯨꯝꯗꯣꯔꯤꯕꯅꯤ ꯏꯔꯩꯄꯥꯛꯀꯤ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯁꯦ ꯁꯩꯕꯅꯤ ꯏꯔꯩꯄꯥꯛꯀꯤ ꯂꯩꯍꯥꯎꯗ ꯊꯥꯕ ꯁꯤ ꯆꯥꯔꯤꯕꯅꯤ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯍꯦꯟꯕ ꯀꯔꯤ ꯂꯩꯒꯦꯕ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯍꯦꯟꯕ ꯀꯔꯤ ꯂꯩꯒꯦ ꯃꯦꯗꯣ ꯑꯗꯨꯕꯨ ꯏꯃꯥ ꯂꯩꯕꯥꯛꯇꯨꯅ ꯀꯥꯡ ꯈꯣꯡ ꯆꯥꯏꯕ ꯃꯇꯝꯗ ꯅꯣꯏ ꯈꯨꯗꯣꯡ ꯈꯔ ꯅꯣꯏ ꯃꯉꯥ ꯈꯪꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯗꯣꯔꯤꯕ꯭ꯔꯥꯕ ꯑꯗꯨ ꯀꯅꯥ ꯁꯥꯟꯅꯔꯤꯅꯣ ꯑꯗꯨꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯁꯥꯟꯅꯩ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯑꯣꯏꯔꯤꯕ ꯃꯣꯏꯁꯨꯅꯦ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯦꯕ
คนมวยชูกันนี่MPนี่มวยชูคุยกันUnion Ministerนี่ Prime Ministerนี่ Home Ministerนี่สับมาอาตุกีวาดนี่ Center อาตุวาดนี่พัฒนาหน่วยไทยว่าบ่แต่ช่วยต้องยาบราไทยในไปเป็นบางด่าคุยช่วยต้องทำไม่ยาบราบ่ชิคาริโนคุยยังกันนี่โนไทยว่าไม่ไทยอยู่แล้วคุยควักกูเกนุ้ยกี่บุตรชาร์กันนะคุยหิ้งนะบุตรชาร์กันลักเกนุ้ยกี่นะคุยไม่ลักเกนุ้ยกี่โพตัวโดนี่คุยยังงี้คุยกี่บางด่าทงวันน่ะเที่ยงคุยบางคนเที่ยงก็คุยรุ่งเกว่าชีต้องคุยวิวให้ไม่ว่าเนี่ยคุยให้ดีดูนะอุณหภูมิ Chief Minister เข้มจานนะดิลีสักขีว่าไอ้คนไม่รักกันตัวนะนี่คุยแต่หัวพูดคุยรุ่งจรีมาทำอะไรบ้างไม่ได้บางชีวะ Chief Minister คุยวิวไอ้คนบางอ่ะขัดนะไอ้คนเลี้ยงกักเชื่อไม่รวยเลี้ยงกักเชื่อไม่ถึงจะหันดีกันโน่สับสับเนี่ยไอ้คนเลี้ยงทุกวันที่มาตรงนั้นฮัปปี้รอแล้วมณีปุรถอยบ้าไอ้คนลาเลเช่สับสับเนี่ยรู้สึกฮันปี้รอมณีปุรก็เลยไม่ได้ลำมุนอะไรกันไม่กับพี่ไม่ยังปุ่นบักเช่ขังเนี่ยขังเนี่ยยังเลยไปได้กันโน่ให้มาเช่เอาแต่ทำผิวเนี่ยเอาเนี่ยจ้าแต่ทำไม่ได้โตก็ดีให้ได้กันดีมาแรงงานเนี่ยนี่มันนุ่งผ้าด้วยไม่ได้ในใครก็ได้ให้ได้ก็ได้ก็ต้องได้แค่ก็จะพูดอะไรไม่เอาก็ต้องไม่เอาด้วยใจก็ต้องพูดว่าเอาทุนี่มวยมังกันนี่ผมพิธาเลยใช่บ้านไหนก็มังจะผมพิธาเลยทุกมวยมังนั่นมวยกับพิเศษมวยมังนั่นเลยมวยมังนั่นที่พักโครกี่รักพาริแม่ผมสิ่งนี้ใช่มวยขังยังไงบ้าใช่ทุนี่มวยน่ะตัวหุ่นมังกันเลยมวยนั่นได้อันนี้ใช่มันที่มากับพี่นะครับทำดีใช่แล้วก็เอาทุนี่ทำไมน่ะทำจะแค่ตัวน่ะพรายเอาคุยกันโอเคเอาวันนั้นเอาคุยก็ชิมิสเตอร์กี่คงจะเสียยังไม่ปักบุญใช่ไหมถงรับพนักหันบิโรไม่ป่านบิโรงานก็เลยไปเรียนกับคนที่เล่นนักโจงกับปีเดอร์ก็บางทีประเทศมันมุ่งรู้มินนับดออาทิตย์ที่มุ่งบิโรโจมันพูดกับประชาเมียมเด็ดร้อยละพันบิโรบ่นุ้ยเขาจะรู้กันบ่นุ้ยเขาจะรู้กันบ่คนมันพูดประชาเมียมมุ่งรู้กันมาเรียกว่ากินมาเริ่มจำที่ละมันยังทำเลยสัตว์นะภาษาว่าสิ่งปัตตุเรนเชียงเดนะสู้โน้ตแล้วพวกตัวคนเดียวสู้โน้ตเดนะสิ่งปัตต์ไปทำตรงนั้นตะกุยนุ่มไอ้ละคนไม่ใช่คนเดียวกันตะกุยนี่เล่นบิโรก็อาตุพังนับคนบิโรก็ตะกุยกันโอเคอุณหภูมิ Chief Minister วันนี้เราอีกว่าอุณหภูมิ Chief Minister เข้มชันนั่งมารีบักนั่งมันจูบบ่ sincerity honesty dedication นั่งจูบบ่มีอเมริกาให้มาเสียไอ้ทำจัง